Miyam Gilub All Manipur United Clubs Organization Amuco na senduna kungatade lakshuba Manipur Integrity Day Palan Pangthokibaga Iroinana Paumishing the Tamkiba Wafamda Manipur Yaputbagi Saktam Kaidanaba Kulngakliba Singi Matakta Irang Asagi Horok from Tizinbagi Mahuta Center Laingaki from Naiba Singi Matakta Gitiba Hobana Achumba Kongtang Oigani Haina Amuco President Nando Luang no Fongdorakle Kwakaitel Akam Laikai Community Hall the Pangthokiba Tauramaduda President Nando Luang na Chahiya Mahelaklaba Manipur gi irang asi center lainga na thokan bani haiba asi miyam na pen da bagi panghai haizin banate Government of India gi thamoi sheng daba Manipur thugai na ba Kanglup Masel da inshin bagi thawong amadi center gi makhada lairiba Assam Rifles singi na makhakta yengba mityeng kaya asina irang asi sangthaduna laibane Kanglup furup da yumfam oiba loop singi Kongfam handok piyu thawong asibag loop sing adugi luching bakarana political power fangna ba madi masagi lanthum leption na ba chatharak pa thawong ni haike mahakna makha taraduna Manipur gi saktam kaiba yaroi furup masal gi marakta khaibum tanana bashin ba yaroi haiba kholauda English sing amaga chamapan marifutara taret ki ngasigi numit August marida miyam na chat ki ba khongchat amadi mifom na law ki ba warep adubuning shingba oina English sing amaga chamapan marifutara nipandagi hauna Chahi Kudingi Numidesibo Manipur Integrity Day Haina Amuco na Palan Pangthoktuna Lakli. Miyoi Lak Manga Romna Sarugyaduna Chatkiba Kongchat Aduna Southeast Asia gi Laibak Singda Khwaidagi Chawba Miyam gi Kongchat ni Haina Ngasishu Singthanari. Kongchat asi chat krabamatung fawba Government of India na Manipur thugai na bahot na bagi thawshildi lepalai tanang ngasishu chathari haina pen na bafongdokhe. Loina na ngasigi numidashin na lakpada Manipur da khundaminariba Furup sing na nungsi chana na pun na hingminaba pun na chawkut minaduna marata palamdam amapurak na ba fireb laumina shihaina mahak na pauzen ke awana sahi tere khunta inge manung da su Manipur thugai na ngam deba aduna awana sahi cha kya thugai na bahona ba ngam draba tungda kasu leitraba amdam je leiraba kanglu furup kharna khoi Government of India ni inchal laga amari tongan ba Myanmar na chingbaleba kya degi thawinjin kya yauraga heta na phuwa poda Manipur thugai ni Manipur dagi tongan ba lenga amalai tongan ba machet tane haiba wakhalol dudi oiroi daba marubumi da nga phaba chatpagi thokchin tagani madu khompam handopio kana gumana madu gi thokchin chlapam tanda tung iliba akhoi gi ha dagi kunda minaraba leminaraba furup singi praja sing misam jingna madu matung inbigano